Lakhipuronline puthokjaba Jungi tangkun Laibak pokpa numit ki Khomjinba Pao tabirase. Ahanbada maroiba pao Manipur da santi poraknaba sileta pangthokpa thauramda Bharat amadi Manipur lenga ki pungning singsinkre. Nong leptana chubana maram oiraga Sonapur tunnel gi manakta makha tana lebak kinthabadagi lambi chathok sasinda apanba oire. Monitoring Committee Lakhipur Galoinana Singjamai da Paminakre Hauzik Oriba Pibam gi matangda kupna khanane nakre. Ui da Meitei Hozaya Samnasu Athoba Thobi Singbu Ningsingkre Haikal Lekatamkre Amasung Hailakandi District ki oina Mark Wangna Phangkiba Mahairoi Singda Sel gi manapi duna pungning thawgatkre. Hauzik mapungoi pau tabirase. Manipur imaleba ki ngamkhai kaibe yaroi amadi irang asi ingtappa poraknana bagi pandamda human chain semduna Bangladesh da su khutta khoiru thomai paiduna santi gi kholaw lawkre. Jungi tang tara tere thangjenumit ki numidang silet ki thaudam laikai da naharol singna senduna khutta maira paiduna ahal naha nupi angang yauna human chain semduna Manipur gi tamthiraba thodok asida laikhidraba singi thawaina ingna chikna laiba oirasanu haina minute ama tumina leptuna shraddhanjali katki. Thoromaduda L Prasanta Somorendro, M Ratan, Susila Devi, L Keba, M Liton, N Prabal, Bijoy, Rajiv Nachingba Miyosing Saruyaki. Thama Makai Helaba, Manipur da Thokliba, Kangluki Rangasi, Mahusagum Tangdu Leitaduna, Manipur da Santi Porak Nanaba, Kunja Singna, Bharat Amasung Manipur Lengakta Apil Tauki. ST and Halibase, the Pami, among ST or Rebadi, Apogi 10% game. 90% ladiba koi ching amasung valley na to mafam da mitai na huja do chang baja hujikti mitai na 90% lam manung da lam koi leiba ja kintu 90% da leiba ko kina mitai ki 10% manung da moina lam leiba ja ba masi ki ain se amendment to tana parliament da pass to bagi ei jamna asi pratibad to na ina haijari siga mitai koi leiba sileta mitai ariba sing se Asigi on behalf of that, I actually know. Dia ada ingna, kambira bagi kamu komideri. Ngasi yelungai lagi, sana lepak sida, puluh kaya ni, musi tanana, lerapi ba, malika. Nong leptana chubana maram oiraga Sonapur tunnel gi manakta makhatana lebak kinthabagi thodok thokpana National Highway number 6 ki Sonapur da lambi chatok sasinda panba oire. Meghaloi gi East Jaintia Hills jila gi Sonapur mapamasida chahi khutingi chatok sasinda thoidokna awaba mayokna duna lagle. Miyoi kayamarom hojik supanduna mapamasida leiri haina Ajit Das ki paw amada haire. Lambi da kintharakpa Chaura chaurba nungsing sengdokpagi thabak kanna chathari panduna leiba gari gi passenger sing kamthengna awaba mayok nari chak plate amada lupa chahom aduga ising liter makhai gi bottle amada lupa ni fuda yole hairi. Singjamai Supermarket ta Monitoring Committee Lakhipur amadi Nupila Ningsing Lamjel Organizing Committee Singjamai ga punna phaminaduna hauzik oiriba phibam gi matangda kupna khanane nakre. Ngarang Jun gi tang 18 ningthaukaaba numit ki ayuk ki pung 8 da Imphal gi Singjamai Supermarket ta Monitoring Committee Lakhipur amadi Nupilal Ningsing Lamjel Organizing Committee Singjamai ga punna phaminaduna Manipur da hauzik oiriba phibam gi matangda kupna khanane nakre. Mifam asida Nupilal Lamjel State Level Organizing Committee gi President Sarungbam Medini, Member Sing Chirom Tilotama, Kakching Tabam Jamuna, Finance Secretary Yumnam Ongbi Ibema, General Secretary Laisram Jamuna,
Tekcham Nando L Santikumar Sharma Monitoring Committee ki President Khaidem Kanta Galena Sarat Laisram Sarukjaki Thoromasi Lawyer Bamatung Ayuki Pung Taramathui Makai Tabata Changangai Uchek on the Labor Kasturba Gandhi for Development ki Community Holder Press Meet Abasu Pangtokna Prajamiam gi Kamtheng Nawanaraba Piba Masibu Kongle Yangna Kokan Binaba Manipur gi lemhoriba MLA Yankai gi mafamda akan ba appeal tauki haina Monitoring Committee gi Convener N Nandamon na thadorok pachero lamada fongdoragli We the Maitei Hozai Assam nasu athoba athobi singbuning singkre haikar lekat tamkre Manipur gi apun basaktam kaibe yaroi haina sangsin kiba miyam gi oiba ihauda thawaina pontha pikraba athoba singbuning singduna jungi tang 12 nongmaijing nimita We the Maitei Hozai Assam na sinduna Hozai Kaithel anobata leipa Bir Tiken Rizit ki mitam manakta haikar lekat tamkiba kalonena Manipur gi kanglup ki irangda thawai katkraba athoba athobi singi thawaina Mapugi Leikonda Ingna Chikna Leirunaba Minute Amatomina Leptuna Tony Jakre Haina Lupasigi Secretary Joy Moirang Thembana Kangalagli Panda Imalebak Manipurgi Nangkai Ngapagi Yoda Hawaii Ponta Oikraba Lucijanaba Akogi Isa Pan Satra Habatari Makoy Nangkai Ngapagi Yoda Makoy Hawaii Ponta Oikibani Haiba Hawaii Ponta Oikiba Pan Junsi Nishinduna Nasi Pawa Imalebak Manipur the show say Pudingi Oina Jun Tani Panse Nak the Lai Ekoi Maduki Pandamda Vagina Su Kumoyaka Adugi Horondubu Ekoi with the Mitei Hozai Haiba Look Asina Ahan Boina Nasi Jungi Tangkang Pan the Singani Pun Hundoi Ozi Manipur Imalebakta Kanglup Aligi Irang da Jaikaina bada Ekhoi Sinau Kayasu Tawaina Pontao Ekre Makhoi Tawaina Su Amasung June 18 2001 da Lakitaba Sinau Singi Tawaina Su Laidam Lenda Nungai Jabi Marang Kaina Lakinaba Amasung Makhoi Tawaina Amuk Manipur Rajyada Hindu singi matakta miyot minai chathabagi pendaba phongdokladuna ngarang Bisho Hindu Parishad Kasar Jila Committee na Rashtrapati da wakachero lama thakre Manipur da hojik oriba pibam asida pendabagi kholaw lauduna ngarang ningthau kaba numit Silchar Khudiram Murti gi makhongda wakat mifam pangthoki Kasar gi DC gi kuthangda Rashtrapati gi mafamda wakachero lama pisinkhre hairi numida sigi thoramda Mithun Nat Ashish Datta Chiranjit Singhana chingba miyoi singna saruk yakhe बंद करो मणिपुर इंतजार के लिए चीनी में निकला मन चिनाब मन कोना आज विश्व हिंदू परिषदेर पक्ष থেকে মহামহিম রাষ্ট্রপতির উদ্দেশ্যে একটি মেমোরেন্ডাম দেওয়া হয়েছে মেমোরেন্ডাম দেওয়ার মূল উদ্দেশ্য হলো বিগত কয়েক মাস ধরে মণিপুরে যেভাবে হিংসা হচ্ছে যেভাবে হাজার হাজার লোকদের ঘরবাড়ি জ্বালিয়ে দেওয়া হচ্ছে তার যাতে শান্তি আসে এবং শান্তির জন্য আমরা রাষ্ট্রপতির উদ্দেশ্যে আমরা আজকে মেমোরেন্ডাম সাবমিট করে রাষ্ট্রপতিকে আমরা আমাদের ডিমান্ড রেখেছি যে অতি সত্ত্বর মণিপুরে যাতে শান্তি শৃঙ্খলা বজায় রাখার জন্য উনি কঠোর পদক্ষেপ নিন Hailakandi district ki oina mark wangna phangkiba meitei mahiroi singda sen gi bana piduna pugning thawat khre Kaisam Kulachandra Idu Foundation na handak chahi dagi hauduna jaribon Hailakandi gi oina Seba Higher Secondary Council amadi CBSE na loba SSLC amadi Higher Secondary gi porikha da mark ningthina phangba mahiroi singda ahanba mana oina lupa lising manga aduga ani suba mana lupa lising ahom amadi memento khusinakre SSLC da ahanba mana Nibeta Singha 92% aduga 89.4% phangkiba Sanchita Singhana anisuba mana phangki animak Sanarai Mitei Higher Secondary School Laisram khungi mahiroi singni Higher Secondary da ahanba mana KH Rebita Singha 85% Commerce aduga anisuba manana Numita Singha 75% Arts da piki animak MA Junior College Lala gi mahiroi singni Jungi tang 19 Jaribon Gwalipar gi
yoga center da pangthokhiba manapi bagi thauramda jaribon gi saknairaba samasabak laisram khogendra namai tangbal lauki thauramda laikhitraba oja kaisam kulachandrana hinglingaida pangthoklamba thabak thorom kaya gi matangda palladuna saruk jakhiba miyoi singna wangangki all the success of my life. Then this is my first award for the meritorious students, and I will be very grateful of that prize. And I want to be a doctor in my future and cure all the patients in my life. Thank you so much. Khanganjaba ama afaba makhalgi mini ATM machine pambiba singna mini ATM gi damak Spice Money gi masak naiba distributor ama oiriba Lakhipur Hospital manakta leiriba Rosen Enterprise ta pau phaunabiu mobile number 7002698857 number asida asimak contact tobiu Khanganjaba ama maming leiraba gynecology specialist Dr. Yasodhara Rai Thangjanumit khudingi ayuki pung 12 tabada Well Care Medicos Lakhipur Town da laktuna layenggadori kudong chaba silobinaba advance booking gi tamak Well Care Medicos Lakhipur Town gi mobile number 8134835398 number asida call tobirago Khanganjaba loijare Khanganjaba ama Health Care amadi Paramedical Science da University Grants Commission na sakhanglaba chahi amagi diploma chahi ani gi advanced diploma aduga chahi ahum gi Bachelor of Vocation course tamba yaragani Institute of Medical and Paramedical Science Silchar amadi Gracewell Hospital Meherpur Silchar anina kusam naduna Lingya Vidyapit University Faridabad ki makhada course asi tambiba haure Health Care gi field da skill development oiriba Medical Laboratory Technician Operation Theatre Technician Physiotherapist Radiology Imaging Technician Patient Care Management na chingba 12 pass tawraba singna tamba yaraba course asi tamduna isana isabu tabak bijabagi kudong chaba lobiyo aduga nursing yoga attendant first aid training emergency medical staff amadi RMP course na chingbagi atenba matamgi oiba course singi tamakta su admission haujare SM Dev Civil Hospital Silcharda practical tobagi kudong chaba su thamjari akupa marol gi damak Institute of Medical and Paramedical Science Ismail Market Central Road Silcharda lengsimbirabu natraga mobile number 9395732456 da pau phaunabiu Patsambam Chanu Albina Kawi, Institute of Medical and Paramedical Science, Bachelors of Vocational in Operation Theatre Technology Tamni. Gracewell Hospital practical class Taujabani. I have Hum Madi Matun the operation of whom I Pangasi Sabangan. High courses Hojiki Matam, the Yama Kudong Chaba, Amos and Careers and Madina course in hygiene. Mayam so high river Kudong Chaba, see Lovinaba, or pharmacy hygiene. I can link from a side to the Bamra Kodegini. I suggest the Institute of Medical and Paramedical Science. We passed the Japan and the Muju in SM Civil Hospital, ICU technician and Aroibada Maruiba Pao Amukhana Manipur da Santi Poraknaba Sileta Pangthokpa Thauramda Bharat amadi Manipur lenga ki pungning singsinkre Nong leptana chubana maram oiraga Sonapur Tunnel gi manakta makhata na leba kinthabadagi lambi chathok sasinda apanba oire Monitoring Committee Lakhipur Galunana Singjamai da Phaminakre Hauzik Oiriba Phibam gi matangda kupna khanane nakre Ui da Meitei Hozai Assam nasu Athauba Thubi Singbu Ningsingkre Haikal Hekatamkre Amasung Hailakandi District ki oina Mark Wangna Phangkiba Mahairoi Singda Sel gi manapi duna pungning thogotkre Lakhipur Online YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare